ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥ ꯃꯌꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯕ ꯂꯣꯏꯅꯅ ꯄꯨꯗꯨ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯄꯣꯛꯄ ꯊꯧꯅꯤꯖꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯉꯥꯡ ꯁꯂꯥꯏꯒꯤ ꯏꯕꯨꯙꯧꯗ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯀꯔꯝꯅ ꯍꯥꯏꯔꯒ ꯊꯧꯅꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯍꯥꯟꯕ ꯃꯉꯥꯡ ꯁꯂꯥꯏ꯫ ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡ ꯀꯣꯛꯅ ꯌꯦꯟꯕ, ꯂꯩꯀꯛ ꯂꯌꯥꯏꯔꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯀꯣꯟꯖꯤꯟ ꯇꯨꯛꯊꯣꯛꯄꯅ ꯌꯦꯟꯕ, ꯂꯩꯇꯪꯂꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯂꯩꯁꯪꯂꯦꯟꯅ ꯌꯦꯟꯕ, ꯂꯩꯐꯨꯔꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯂꯥꯏꯇꯣꯡꯂꯦꯟꯅ ꯌꯦꯟꯕ, ꯀꯣꯟꯐꯨ ꯂꯥꯏꯐꯨ ꯆꯅꯨꯅ ꯄꯣꯛꯄ ꯂꯩꯇꯪꯂꯦꯟ ꯂꯤꯟꯇꯥꯡ ꯁꯪꯕꯅ ꯌꯦꯟꯕ, ꯂꯥꯏꯌꯦꯛ ꯂꯥꯏꯀꯨꯠ ꯆꯅꯨꯅ ꯄꯣꯛꯄ ꯀꯨꯟꯁꯧꯔꯦꯟꯅ ꯌꯦꯟꯕ, ꯂꯩꯅꯨꯡ ꯌꯥꯈꯨ ꯌꯥꯄꯤ ꯆꯅꯨꯅ ꯄꯣꯛꯄ ꯁꯦꯟꯇꯦꯡꯅ ꯌꯦꯟꯕ, ꯂꯩꯁꯅꯥꯅ ꯄꯣꯛꯄ ꯄꯥꯈꯪꯕꯅ ꯌꯦꯟꯕ, ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛ ꯄꯣꯛꯏ ꯃꯉꯥꯡ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯒꯤ ꯏꯄꯨꯙꯧ ꯅꯤꯄꯥꯟꯕꯨ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯃꯉꯥꯡ ꯁꯂꯥꯏ ꯌꯦꯛꯄꯨ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯉꯣꯝ ꯁꯂꯥꯏꯒꯤ ꯇꯥꯕꯤꯁꯤ꯫ ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡ ꯀꯣꯛꯅ ꯌꯦꯟꯕ, ꯂꯩꯀꯛ ꯂꯌꯥꯏꯔꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯀꯣꯟꯖꯤꯟ ꯇꯨꯛꯊꯣꯛꯄꯅ ꯌꯦꯟꯕ, ꯂꯩꯇꯪꯂꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯂꯩꯁꯪꯂꯦꯟꯅ ꯌꯦꯟꯕ, ꯂꯩꯐꯨꯔꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯂꯥꯏꯇꯣꯡꯂꯦꯟꯅ ꯌꯦꯟꯕ, ꯀꯣꯟꯗꯨꯞ ꯂꯥꯏꯄꯨ ꯆꯅꯨꯅ ꯄꯣꯛꯄ ꯂꯩꯇꯪꯂꯦꯟ ꯂꯤꯇꯥꯡ ꯁꯥꯡꯕꯅ ꯌꯦꯟꯕ, ꯂꯥꯏꯌꯦꯛ ꯂꯥꯏꯀꯨꯠ ꯆꯅꯨꯅ ꯄꯣꯛꯄ ꯀꯨꯟꯁꯧꯔꯅ ꯌꯦꯡꯕ, ꯈꯥꯛꯄ ꯅꯤꯡꯊꯧ ꯆꯅꯨꯅ ꯄꯣꯛꯄ ꯀꯨꯞꯇꯦꯡꯅ ꯌꯦꯟꯕ, ꯄꯨꯔꯩꯔꯣꯝꯕ ꯄꯣꯛꯏ ꯑꯉꯣꯝ ꯁꯂꯥꯏꯒꯤ ꯏꯄꯨꯙꯧ ꯇꯔꯦꯠ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯁꯔꯥꯡ ꯂꯩꯁꯥꯝꯊꯦꯝ ꯁꯂꯥꯏꯒꯤ ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡ ꯀꯣꯛꯅ ꯌꯦꯟꯕ, ꯌꯥꯏꯂꯩꯃꯅ ꯄꯣꯛꯄ ꯑꯁꯪꯕꯅ ꯌꯦꯟꯕ, ꯂꯥꯡꯀꯞꯄꯤꯅ ꯄꯣꯛꯄ ꯆꯥꯎꯔ ꯑꯄꯥꯟ ꯊꯤꯕꯅ ꯌꯦꯟꯕ, ꯊꯣꯏꯅꯨꯅ ꯄꯣꯛꯄ ꯆꯛꯀꯝ ꯔꯤꯡꯕꯅ ꯌꯦꯟꯕ, ꯂꯩꯊꯝꯂꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯇꯨꯝꯂꯤꯡꯕꯅ ꯌꯦꯟꯕ, ꯂꯩꯔꯤ ꯂꯩꯃꯅ ꯄꯣꯛꯄ ꯃꯨꯡꯃ ꯔꯤꯡꯕꯅ ꯌꯦꯟꯕ, ꯈꯨꯝꯈꯨꯝ ꯅꯤꯡꯊꯧ ꯄꯣꯛꯏ ꯁꯔꯥꯡ ꯂꯩꯁꯥꯝꯊꯦꯝꯒꯤ ꯂꯥꯏ ꯏꯄꯨꯙꯧ ꯇꯔꯦꯠ ꯑꯃꯕꯨ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯅꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯣꯏꯔꯥꯡ ꯁꯂꯥꯏꯒꯤ ꯀꯔꯝꯅ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡ ꯀꯣꯛꯅ ꯌꯦꯟꯕ, ꯂꯩꯅꯨꯡ ꯍꯤꯄꯣꯛꯄꯤꯅ ꯄꯣꯛꯄ ꯇꯨꯝꯍꯥꯕꯅ ꯌꯦꯟꯕ, ꯆꯤꯛꯅꯨ ꯂꯩꯃꯅ ꯄꯣꯛꯄ ꯅꯨꯃꯨꯅ ꯌꯦꯟꯕ, ꯂꯩꯐꯨꯔꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯀꯨꯔꯨꯝꯂꯦꯟ ꯃꯩꯅꯥꯏꯕꯅ ꯌꯦꯟꯕ, ꯂꯩꯅꯨꯡ ꯌꯨꯝꯆꯥꯈꯥ ꯆꯅꯨ ꯉꯪꯁꯥꯕꯤꯅ ꯄꯣꯛꯄ ꯌꯨꯝꯆꯦꯡꯅ ꯌꯦꯟꯕ, ꯉꯥꯡꯅꯤꯡꯁꯤꯡ ꯄꯣꯛꯏ ꯃꯣꯏꯔꯥꯡ ꯁꯂꯥꯏꯒꯤ ꯂꯥꯏ ꯏꯄꯨꯙꯧ ꯇꯔꯦꯠ ꯑꯃꯕꯨ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯈꯥꯕ ꯁꯂꯥꯏꯒꯤ ꯀꯔꯝꯅ ꯊꯧꯅꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡ ꯀꯣꯛꯅ ꯌꯦꯟꯕ, ꯃꯪꯋꯥꯏꯕꯤꯅ ꯄꯣꯛꯄ ꯇꯧꯃꯔꯤꯡꯅ ꯌꯦꯟꯕ, ꯃꯍꯣꯝꯅꯨꯅ ꯄꯣꯛꯄ ꯂꯩꯁꯥ ꯇꯥꯎꯅ ꯌꯦꯟꯕ, ꯍꯩꯅꯨ ꯂꯩꯃꯅ ꯄꯣꯛꯄ ꯀꯣꯟꯇꯧꯅ ꯌꯦꯟꯕ, ꯂꯩꯄꯤꯔꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯇꯔꯪ ꯈꯣꯏꯅꯨ ꯆꯥꯅ ꯌꯦꯟꯕ, ꯇꯧꯔꯤꯅꯈꯥ ꯄꯣꯛꯏ ꯂꯩꯊꯝꯂꯦꯟ ꯆꯅꯨꯅ ꯄꯣꯛꯄ ꯆꯧꯕꯔꯦꯟꯅ ꯌꯦꯟꯕ, ꯈꯥꯕ ꯂꯩꯔꯦꯟ ꯄꯣꯛꯏ ꯈꯥꯕ ꯁꯂꯥꯏꯒꯤ ꯂꯥꯏ ꯏꯄꯨꯙꯧ ꯇꯔꯦꯠ ꯑꯃꯕꯨ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯅꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯟꯕꯒꯤ ꯁꯔꯨꯛꯇ ꯈꯥ ꯉꯥꯟꯕ ꯑꯃꯠꯇꯅꯤ꯫
ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡꯀꯣꯛꯅ ꯌꯦꯟꯕ ꯇꯨꯡꯋꯥꯏꯕꯤꯅ ꯄꯣꯛꯄ ꯄꯥꯝꯃꯤꯡꯕꯅ ꯌꯦꯟꯕ ꯃꯔꯩ ꯅꯨꯅꯥꯅ ꯄꯣꯛꯄ ꯂꯩꯈꯣꯝ ꯇꯥꯎꯅ ꯌꯦꯟꯕ ꯄꯤꯁꯤꯅꯨꯅ ꯄꯣꯛꯄ ꯇꯨꯃꯥꯡ ꯉꯥꯟꯕꯅ ꯌꯦꯟꯕ ꯂꯩꯆꯤꯛ ꯅꯤꯡꯊꯧ ꯆꯅꯨꯅ ꯄꯣꯛꯄ ꯀꯨꯔꯨꯝꯂꯦꯟ ꯃꯩꯅꯥꯏꯕꯅ ꯌꯦꯟꯕ ꯉꯥꯟꯕ ꯂꯩꯆꯤꯛ ꯆꯤꯛꯂꯕꯅꯤ ꯉꯥꯟꯕ ꯁꯂꯥꯏꯒꯤ ꯂꯥꯏ ꯏꯄꯨꯇꯧ ꯇꯔꯦꯠꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ 6ꯁꯨꯕꯗ ꯈꯨꯃꯟ ꯁꯂꯥꯏꯒꯤ ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡꯀꯣꯛꯅ ꯌꯦꯟꯕ ꯌꯥꯏꯀꯨꯕꯤꯅ ꯄꯣꯛꯄ ꯑꯁꯤꯕꯅ ꯌꯦꯟꯕ ꯂꯩꯐꯣꯡꯉꯝꯕꯤꯅ ꯄꯣꯛꯄ ꯑꯉꯥꯏꯕꯅ ꯌꯦꯟꯕ ꯊꯦꯔꯦꯜꯂꯣꯡ ꯂꯣꯡꯕꯝ ꯆꯅꯨꯅ ꯄꯣꯛꯄ ꯑꯀꯨꯞꯄꯅ ꯌꯦꯟꯕ ꯆꯤꯟꯐꯨꯔꯣꯟ ꯂꯩꯆꯤꯛ ꯉꯥꯟꯕ ꯆꯅꯨꯅ ꯄꯣꯛꯄ ꯅꯣꯡꯌꯥꯏ ꯃꯔꯤ ꯑꯣꯟꯕꯅ ꯌꯦꯟꯕ ꯄꯤꯌꯥꯏꯅꯨꯅ ꯄꯣꯛꯄ ꯅꯣꯡꯗꯝ ꯈꯨꯕꯅ ꯌꯦꯟꯕ ꯂꯩꯅꯥꯎ ꯇꯥꯕꯤꯅ ꯄꯣꯛꯄ ꯄꯣꯏꯔꯩꯇꯣꯟꯅ ꯌꯦꯟꯕ ꯁꯟꯊꯣꯡ ꯄꯨꯅꯝꯕꯅ ꯆꯅꯨꯅ ꯄꯣꯛꯄ ꯁꯤꯡꯗꯥ ꯄꯨꯡꯅ ꯌꯦꯡꯕ ꯂꯨꯡꯕ ꯈꯨꯃꯟ ꯄꯣꯛꯏ ꯈꯨꯃꯟ ꯁꯂꯥꯏꯒꯤ ꯂꯥꯏ ꯏꯄꯨꯇꯧ ꯇꯔꯦꯠꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯨꯋꯥꯡ ꯁꯂꯥꯏꯒꯤ ꯌꯦꯛꯄꯨ ꯀꯔꯝꯅ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯧꯕꯤꯔꯣꯏ ꯅꯥꯏꯅ ꯄꯣꯛꯄ ꯑꯇꯤꯡꯀꯣꯛꯅ ꯌꯦꯟꯕ ꯌꯥꯏꯀꯨꯕꯤꯅ ꯄꯣꯛꯄ ꯑꯁꯤꯕꯅ ꯌꯦꯟꯕ ꯂꯩꯐꯣꯡꯉꯝꯕꯤꯅ ꯄꯣꯛꯄ ꯑꯉꯥꯏꯕꯅ ꯌꯦꯟꯕ ꯊꯦꯔꯦꯜ ꯂꯣꯡꯕꯝ ꯆꯅꯨꯅ ꯄꯣꯛꯄ ꯑꯀꯨꯞꯄꯅ ꯌꯦꯟꯕ ꯆꯤꯟꯐꯨꯔꯣꯟ ꯂꯩꯆꯤꯛ ꯉꯥꯟꯕ ꯆꯅꯨꯅ ꯄꯣꯛꯄ ꯅꯣꯡꯌꯥꯏ ꯃꯔꯤ ꯑꯣꯟꯕꯅ ꯌꯦꯟꯕ ꯄꯤꯌꯥꯏꯅꯨꯅ ꯄꯣꯛꯄ ꯅꯣꯡꯇꯝ ꯈꯨꯕꯅ ꯌꯦꯟꯕ ꯂꯩꯅꯥꯎ ꯇꯥꯕꯤꯅ ꯄꯣꯛꯄ ꯄꯣꯏꯔꯩꯇꯣꯟꯅ ꯌꯦꯟꯕ ꯀꯧꯕꯤꯔꯦꯟ ꯅꯃꯣꯏꯅꯨꯅ ꯄꯣꯛꯄ ꯄꯥꯃꯤꯡꯅ ꯌꯦꯟꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯄꯣꯛꯏ ꯂꯨꯋꯥꯡ ꯁꯂꯥꯏꯒꯤ ꯌꯦꯛ ꯂꯥꯏ ꯏꯄꯨꯇꯧ ꯇꯔꯦꯠꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯀꯨꯕꯤꯌꯨ ꯍꯥ ꯎꯡ ꯍꯥ ꯌꯦꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯌꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫